Hello guys, welcome back again. You're a superhero. Ngasi amuk mayamga punna yengminagaduriba video sidi kui matam kuina dagi khanbiraba video ne aigi Tamhourabi Kwatha tawro ai Tamhourabi Kwatha tawro haido aine aigi phone do yadabdagi karam kanda tawrakadawno kamningba ma yaw oireda bye bye tawre waro binu ai video se yenge na khallaga dum leibne yenge na khanna dum yengba ngamgidre aduga aise marakta amuk nasalakpa yawba adagi atopa singi comment atopa singi khanbirappa video mayam amasu leiba aduga sigi Tamhourabi sidi kuire ingona Tamhourabi Kwatha se aina tawge na khankandana amuk karamba video no khangdabdai tawge dabane ado kamain tawge habado ngasi mayam punna amuk yenginarsi kamain tawge habado punnis amta yengdri isai ne kamain tawge punni yengsi mayam Tamhoure aigi khungangdo nungsivi iyum lamdamdo Tamhoure aigi khungangdo nungsivi iyum lamdamdo hari nong nangna say sakpa kauzeng harona khon bangba khonjel na khon thang yairiba asangba chingyagi phajaba ai khoi leiri taktuna maitegi saktam ngakliba ai khoi leiri taktuna maitegi saktam ngakliba Kwatha khungang nungsibi kauba ngamdene nangbudi sinthare pirang natsana nungsingduna imabu nasi ampamba Kwatha kunje yamna laigiba mose aina yam pamjabne ahanda Kwatha kulyause album amda thengagini album da kaudi kuira album amda Luchingba kana leitrabagum yekna langoi chankrava yumdang bana mapun krava damdam sigi pendra warida nachabu pangde waraura bara nachabu pangde waraura bara naknari ngai nuksiwe magul khangde do lapnara kandadi imagi na saibungda kumgi harau sai hekto tari imagi na saibungda kumgi harau sai hekto hoya ha he as hoya ha
मचागी चिन्बालदा कुइरे थकिदबा लोककी लाइजा उबा ngamdare thamoise michel oiraba nachana mika mirau khon maraksida नुपासिगा नुपीसिगा काइनारक्पै मरमजे हौजिक फाउदि उद्रिको थाप्तोकनारक्पैसे लानना मरम ओरा थाप्तोकनादोइजाला नत्रगना अतोप्पा मरम लैजाला नुंसीदको हे अइगी पोक्नफम उरिने इमित असिना संसंगना मंग्रेम हाग्रेम नबगुम इयुम खांपो मंजुना बिदो नोंजु नोंसा खांखिबिदो नत्र लांजेल अब मथुरा तो खाइ लेंगरिरा सागै नतै ngamna lei haure wari kayadi sagonana kaidau ngai amu pothagani nathanungda kaure ne kwatha imana aibu panthaningre mikup amana chasu tamhoure aigi khungangdo nungsibi iyum lamdamdo mature or kana thinga bai mongla mayam punna nungsibi kwatha yengminnakhre adugu isai sei yam chamna phajai adugu sida unliba wari se kari dawudagi kainagrino habududi aise chamamna bagum hadi engonda feel tawbudi ngamde ko hadi lana maram oraga kaina bu oidorira aduga kari na maram or kaina duino jir khangtre adubu aina aigi iramdam nungsividudi isaijida fajana ulle aduga aina iramdam nungsividu aigi nungsibi lehobu khotpa adugadi mari leinei haijidi khangeba aduga atopa mari kari leibno habudi khangba ngamdre khangbiba yautaragadi comment ta thambiramo ado ngasigi oinadi video se matang sodu losinjari mathangi video da mu mayam punna thengnarasi aduga isai sigi original link to ai description da hapcharamage ada changaga mayam lingbiro ai channel sida nongna changam poi taraju subscribe tobiramo like amam tak tobiramo ngasigi oinadi video se matang sodu losinjari panthoibah pumnamakna khana khurumjari bye guys.